ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯗꯦꯂꯤ ꯚ꯭ꯂꯣꯒꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯔꯁꯋꯇꯤ ꯄꯨꯖꯥꯒꯤꯁꯨ ꯑꯣꯏꯗꯣꯏꯅꯤꯕ ꯉꯁꯤ ꯑꯗꯤꯕꯥꯁ ꯅꯨꯃꯤꯠꯅꯤ ꯑꯗꯨꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯀꯩꯀꯩ ꯇꯧꯔꯤꯗꯣ ꯃꯌꯥꯝꯗꯁꯨ ꯃꯨꯠꯆꯔꯛꯀꯦ ꯄꯦꯟꯗꯜꯁꯦ ꯉꯔꯥꯡ ꯈꯜꯂꯝꯗꯕꯅꯤꯕꯀꯣ ꯑꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯦꯟꯗꯜ ꯈꯟꯅ ꯂꯩꯔꯝꯃꯦ ꯉꯔꯥꯡ ꯑꯩꯈꯣꯏꯗꯤ ꯇꯨꯝꯈꯔꯦ ꯑꯗꯨꯒ ꯃꯣꯏ ꯄꯦꯟꯗꯜ ꯈꯟꯕ ꯃꯤꯁꯤꯡꯗꯣ ꯊꯦꯡꯅ ꯂꯥꯛꯏꯕ ꯄꯨꯡ 10ꯗꯒꯤ ꯄꯨꯡ 2 ꯐꯥꯎꯕ ꯈꯟ ꯃꯥꯔꯦ ꯃꯣꯏ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯌꯨꯛꯀꯤ ꯁꯣꯔꯤꯌꯥ ꯑꯃ ꯉꯧꯔꯅꯤ ꯆꯥꯛꯁꯨ ꯊꯣꯡꯒꯠꯀꯗꯦ ꯎꯏꯃꯥ ꯑꯩ ꯁꯤ ꯆꯥꯗꯣꯏꯔꯣꯁꯨ ꯑꯝꯁꯦ ꯅꯣꯏ ꯑꯣꯛꯅꯔꯕꯣ ꯉꯁꯥꯏ ꯆꯥ ꯂꯣꯟꯖꯜꯂ ꯊꯝꯈꯤꯕꯩ ꯀꯥꯟꯅꯕ ꯃꯌꯥꯝꯗꯣ ꯕꯤꯁꯀꯨꯠ ꯌꯦꯜꯂꯨꯗꯣꯏꯅꯤ ꯕꯤꯁꯀꯨꯠꯇꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯊꯝꯒꯅꯨ ꯑꯩ ꯃꯤꯅ ꯂꯧꯅꯤꯡꯉꯣꯏ ꯌꯥꯔꯦ ꯆꯥꯕ ꯂꯣꯏꯔꯛꯄꯇ ꯉꯥꯏꯔꯤ 12ꯒꯤ ꯊꯣꯡꯒꯠꯂꯨꯔꯣꯏ ꯆꯥꯛ ꯊꯥꯡꯒꯠꯂꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯇꯣꯔ ꯈꯣꯏ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯑꯔꯣꯏ ꯊꯣꯡꯉ ꯄꯤꯖꯔ ꯆꯥꯔ ꯊꯣꯡꯉ ꯄꯤꯖꯔ ꯆꯥꯔ ꯇꯧ ꯂꯩꯔꯁꯤ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯄ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯈꯥꯡ ꯃꯆꯥꯗ ꯆꯟꯗꯅ ꯍꯧꯖꯤꯛ ꯂꯩꯔꯪꯗ ꯑꯣꯏꯅ ꯈꯥꯡ ꯑꯆꯧꯕ ꯊꯥꯡꯒꯠꯂꯦ ꯍꯋꯥꯏꯖꯥꯔꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯩꯖꯥꯡ ꯂꯣꯏꯔꯦ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯁꯨꯃꯥꯡ ꯎꯗꯕ ꯀꯨꯏꯔꯦ ꯉꯁꯥꯏ ꯊꯣꯛꯄ ꯁꯨꯐꯪ ꯐꯪꯗꯦ ꯆꯥꯛꯈꯨꯝꯗꯒꯤ ꯁꯤꯒꯅ ꯍꯣꯔꯦꯟ ꯂꯥꯏ ꯂꯦꯡꯉꯛꯄꯒꯤ ꯍꯩꯔꯨꯛ ꯀ꯭ꯋꯥ ꯇꯪꯕ ꯃꯅꯥ ꯁꯛꯁꯦ ꯐꯤꯕꯝ ꯑꯃꯅꯤ ꯍꯦꯛꯇ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯂꯛꯄ ꯁꯨꯡꯊꯣꯛ ꯊꯣꯛꯄ ꯍꯦꯛ ꯐꯪꯗꯕꯅꯤ ꯍꯥꯏꯃꯤꯌꯥꯒꯤ ꯐ꯭ꯔꯦꯟ ꯂꯥꯏ ꯂꯧꯕ ꯆꯠꯈꯤꯗꯣꯔꯦ ꯑꯩꯅ ꯃꯉꯣꯟꯗ ꯑꯁꯤꯒꯒꯤ ꯄꯥꯁ ꯃꯥꯜ ꯍꯥꯏꯗꯕꯒꯤꯁꯦ ꯈꯨꯝꯃꯨ ꯍꯥꯏꯔꯒ ꯃꯥ उधारबोन 5 माइल आना हम बजारी आ रही नुंथिनगी हाव अथुम खरा जाबा टोमेटो को रवाई ना देसी तोन को रो हम टिंग टिंग लाव नि हाव बला हाव के लाई लागतोरे हजिक हि कई खुनुंग सिर कमाई करी पाइनो सिक दुंगो फोटो चाक ini yang kapakan ai foto cak ini nak kalah ni saya tiga lain na mo isa su lau ya chi hai ro जय माता दी आ जाओ वेलकम kay kunung sino ne sandagi mi kan re Saraswati ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯁꯤꯃꯗꯤ ꯅꯣꯏꯅ ꯊꯣꯡꯕꯤꯒꯅꯤ ꯔꯥꯗꯩꯗꯤ ꯌꯥꯝ ꯉꯥꯏꯔ ꯃꯇꯨꯡꯗ ꯀꯩ ꯃꯥ ꯐꯪꯉꯦ ꯁꯤ ꯀꯃꯥꯏꯅ ꯆꯥꯅꯤ ꯄꯨꯡꯒꯤ ꯄꯔꯥꯗꯩꯗꯤ ꯋꯥꯏ ꯁꯪꯉꯦ ꯃꯥꯟꯗ꯭ꯔꯗꯤ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛꯇ ꯑꯗꯨꯗ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯕꯥꯏ ꯕꯥꯏ